그리노네 포레즈 빛니 하는 떠올시고 그나무도 오피스 가드자 솔로리시고 오피스 마톡 떠오드래 कर्मचारी खुदिमक लेमना तोलोप लौरे हाबसि सुमलेदना कनानो नुपा मा संगाइसिना ओ कनानो कनाउनो बिगे हाइबनो आई फॉरेस्ट रेंजर नि बीच सेंसिनबा लाकपनि ए साहेब वारु बिबे याद्रे आई खांजरुद्रे आई बीच दा चौकीदार ओइना लैजबनि कइनो कर्मचारी हम तो ऑफिस कानद्रबरा ऑफिस सोलोनरा लैसि साहेब खरदी कारामी ngana hana ki dana tawri bani saib kaino haisibo ngana han bhari sibo hojikpu pung amata da mangairi mayam sina tawri si yam sumde masi office ki niyom di nati saib aisu mayam na hana ki beduda dukan da sapol amatang leiruge haiduna solo laga sacharu bani yani ai so hangjege office da lengselasi yani ye saib beg to ai paijrage lamsang lakpagi wabiram lagani somda lengsen biro somda forester di ngasi gi office karamabra aikoi gi sardi kari haigada ngasi dagi wa natre ayam matamda ka de sini ne aina haidi office ki mako oina puriba mana chang nai drabdi kari oiba hunai aina khalambaga lakoina torambasiga yam khenare mayam kharadi wana batare dana ngaiko quarter di aham ka leribra साहेब अइना लैजरिबो कादु नतना अतै दि लोइना हांगी साहेब ओ अदुदि कर्मचारी अमत नाइट ड्यूटी तौद्रे हाइबनी ने साहेब अनकपसिंगना मयुमदा लेरगा अरापदगी लाकपसिंगना होटल दा नत्रगा मीगी दा भारा दा लैना बंगाक्तनी साहेब फरे फरे क्वार्टर दा सच अइन लैबे याबा काम तंग यमस फनी साहेब लेंगसी पोलिथिन दा थारिबो उचार सिंसिसो इसिंग मत चाबिद्र माने इकंग लेब अस नखोइन तौरिसे आई एम पेंद्रे सुमाय तौरदि कमाय तौने साहेब उचारा सिंसी थासु थाबिदबदुदा आइना कया थोक्सा जरुद्रे साहेब मसिगी कासिने आइना लैजबा अतोप कासिंगदि लोइना हांगी साहेब आई शो हांजगे करिनो तौरिसिदे कासिदि मिरानो लोइरेने असुमाय थम्मदि कमाय तौने साहेब मी कनामता लैबियु यादबदुदा आइसु थवै रुद्रे मतुंगददि तरु तनाना थमजरगे साहेब फरे फरे नंग कासि सेंदोप लोरगा ऑफिस ता लाओ आई ngairamaगे कैथेन फाउदंग चमिनोरसि फनी साहेब आइदि ngसाइदगी कावरे नंगी मिंगबु करि कौगे साहेब आइगी मिंगदि सुंदर कौजये ओ सुंदर अदुदि आई सलामगे नंग लाओ फनी साहेब सुंदर नुआ टेक पचागे खलाइसे कुइरामने याई साहेब याई मफमसिदा फंगदबा अमत्ता लैति ममलदबु खरा तांगी हाइबगी वादन ममन कंसर सुयाइ नोंग फादोक साबु हा खोइगे इरोमबगी मसंदे सुरबा ओ सुरे मरोइ मपंग खरदि लैखिसिने साहेब मरोइगु ओइरदि मखा थंबा सुमदा लेंगसि अइगी चादो फजबनिदा मोइरांगी थोबिना का हेन बोलते महारानी ने महारानी
ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤ ꯂꯥꯛꯇꯕꯅꯣ ꯍꯥ ꯅꯪ 이마부 눅치더라버려 넌 이마부 눅치더라버려 nate nakhoi kanam tagi nawar lawde aigi cha lakhini mama aigi nakta lakhini ye mama aigi nakta lakhini mama ai hinglinge da icha gi tubum nama sokpa yaro ye aigi cha sidri ye aigi cha hingi ye aigi cha hingi imagi bema imagi nakta halakko imagi nakta halakko 순다 누피 여시고 사입 마차 누피 마팜 강다나 망키버기 와클다 앙아우비 하이버도 오이크리버니 사입 오 이행보다 온토는 농아이 기대다 마기니 하이버 간함터 레이터 살아 사입 마기니 하이버 하나 이행보다 간함터 레이터 사입 오 saya lupa mata piyu ba horen icha halaga chakpo chagi hairani ye lupa mata piyu 세 루파 콘실로 chidi amalida lupa makata piyo lupa makata 얌되네 세네 러로네 ai pe chala ro 예 nang ye dum oijero chagi chakpo su leire ro ai gi cha do mama ai bu waro kramale yumda lakina bakoye bima baba eshadu lukshalo adugo yumda haloko 세 럭실 이해 पैसा लो है सुया देन प्रभा 럭실로 साहेब न नंगु नुक्सीदन पीबनी लक्ष्यलो mama ainadi chabu yamna nungchi jabane nangnadi nama aibu nungchidra male ima bu laiti laire haiduna mirai rabro ha imagi bema iza thoibi imagi nakta halako 온톡포기 맛도 하이도니다 साहेब नुमितु ताकिदौरे मरोय पांग लेरगा हनब तौरसिरा 어 할라스 뭐로 연팜 솜도 살라스 봐 야제바 따라봐 순다 넌디 사인상 도무고 온통나 하이크레네 나는 것이 도무는 와때부시 온통나 하오크레 이마는 뽀뽀데 숨나 하고가 통정 지사데 이로무드는 뭐라마 하오리바 साहेब नंग सीबीदना पंगता हेक्ता पीरे 나때 대시는 시기세 마담 산 하오크레 अदो 순다 하영디 너코기 포레스터도 아이는 오피스터 락더버 야데드나 바우크라 피르소 फनी साहेब आई हाइजरुगे साहेब की तुमने हिनो बाइना लोइना सेम सादम थमजरम लबनी साहेब मतम संगल मपानंग हक्सिक लाउंगिसे याये साहेब सोमदा लापियो सोमदा नोंगाइनी यान साहेब सोमदा मसिगी थाबनसिदि 온통나 पुनिंग हुन फजख्रेदा साहेब ngasi se पूर्णिमा नुमिने अदुननी ओ ngasi시 पूर्णिमा वरिको थाबनगी मंगानसिदा 징자옥싱시나 कयादा सिंगलेमना लेबलिबा अदुगा 징자옥싱시दा हौरिबा मना पुंगलबो पानसिंसिना नुंसितकी सहुम फंगबदा कयादा हराउना जगोय छारिबा येंगबदा कयादा पुनिंग समलिबा असेमुनि साहेब मफमसिदगी येंगबदा 징상싱세 온톡나 뿌닝 후나 파자크라보니 사이 허이 그돔덕인 이 캉캉옥되나 빠이럭바 아몽 번농싱시나 뭐 어서 파자크라바 타번시 간진 비크레 온톡나 미호 클럭 서크라바 하이더니 그돔덕인 노메 마칸스 에 서슬라이스 까베네 예 사이브 अतैगी ओरमो
ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯇꯔꯅ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯁꯥ ꯇꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯥꯍꯦꯕ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯂꯝꯂꯛꯀꯤ ꯁꯥꯎꯁꯦ ꯉꯥꯛ ꯁꯦꯡꯗ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕ ꯁꯥꯍꯦꯕꯄꯨ ꯁꯥ ꯎꯆꯦꯛ ꯍꯥꯠꯄꯗ ꯅꯠꯇꯦ ꯐꯖꯕ ꯑꯇꯥꯡꯕ ꯎ ꯀꯌꯥꯅꯤ ꯃꯥꯅ ꯌꯥꯟꯊꯠꯇꯨꯅ ꯌꯣꯜꯂꯤꯕ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯁꯥ ꯇꯥꯟꯗꯅꯕ ꯎ ꯌꯥꯟꯗꯅꯕ ꯀꯌꯥꯔꯛꯅꯤ ꯍꯥꯏꯔꯝꯂꯤꯕ ꯃꯥꯅ ꯇꯣꯛꯄ ꯀꯧꯕ ꯂꯩꯇꯦ ꯃꯃꯩꯊꯪꯗꯗꯤ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯁꯥꯍꯦꯕ ꯃꯥ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯗꯕ ꯏꯌꯥꯃꯛ ꯌꯥꯔꯣꯏꯗꯧꯔꯤ ꯉꯁꯤꯁꯤ ꯄꯨꯔꯅꯤꯃꯥꯁꯨ ꯑꯣꯏꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯛꯄ ꯐꯪꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯧ ꯁꯥꯍꯦꯕ ꯃꯅꯨꯡꯗ ꯂꯦꯡꯁꯜꯂꯁꯦ ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯄ ꯗ꯭ꯔꯤꯁ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯔꯝꯕꯗꯣ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯟꯈꯤꯗ ꯁꯨꯟꯗꯔ ꯆꯪꯉꯁꯤ ꯁꯥꯍꯦꯕ ꯃꯝꯒ ꯃꯝꯕꯅꯦ ꯗꯥꯔꯤꯗꯨ ꯌꯦꯡꯅ ꯀꯥꯕꯤꯌꯨꯀꯣ ꯅꯤꯡꯈꯥꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯌꯥꯅꯤ ꯁꯥꯍꯦꯕ ꯁꯣꯝꯗꯅ ꯐꯔꯅꯤ ꯁꯨꯟꯗꯔ ꯅꯪꯁꯨ ꯀꯥꯗ ꯇꯨꯝꯖꯔꯨꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯂꯒꯦ ꯐꯅꯤ ꯁꯥꯍꯦꯕ ꯁꯥꯍꯦꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯇꯥꯛꯄꯤꯔꯛꯑꯣ ꯌꯥꯅꯤ ꯑꯣ ꯊꯣꯡꯖꯥꯎꯁꯦ ꯂꯣꯟꯁꯤꯜꯂꯒꯦ ꯁꯨꯟꯗꯔꯗꯤ ꯐꯩꯖꯨꯞ ꯐꯥꯎꯕ ꯂꯣꯜꯂꯝꯂꯦꯗꯅ ꯏꯁ ꯃꯩꯁꯤꯁꯨ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦꯅꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯄ ꯀꯦꯟꯗꯟꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯖꯥꯠꯅꯣ ꯑꯣ ꯕꯦꯒꯁꯤꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯦꯗꯅ ꯃꯩ ꯍꯦꯛ ꯉꯥꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯏꯗ ꯊꯑꯣꯏꯅ ꯊꯤꯔꯨꯔꯕꯁꯨ ꯐꯪꯗꯦ ꯇꯣꯔꯆ ꯂꯥꯏꯠꯁꯤꯁꯨ ꯑꯗꯨꯒꯗꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯇꯦꯕꯜ ꯃꯅꯥꯛꯁꯤꯗ ꯂꯩꯔꯝꯃꯦ ꯈꯣꯡꯅ ꯈꯔ ꯆꯠꯂꯨꯕꯒ ꯋꯥꯍꯧꯅꯁꯨ ꯂꯣꯏꯔꯦ ꯇꯨꯝꯃꯒꯦ साहेब तुम्मबरो साहेब तुम्मबरो हुजकी खंजेंदुबो ये 캔던시서 못 그래? 뭐 이케트보 오 시들라이래 이씨 통무신다 그럼 나 한번 안되고 순달 tumta kram malin ko ko tati 핑공치에 비마 상가시나 아시부터 채모 미라니 아이 미치나 마치엔 마랑 빵우 우라자나 아이 난 까라 ai bu kibigano ai atmani ai henthoi bigi atmani 그래 아따마니 아이바 아이는 다리시고 숨려가 그이게로 이게 학창시나 속간이나 니클레이브시나 ai bu kibigano ai adom-dagi matek amatang niba laksabani 그래 mating ayo ingon-dagi man adom na aigi mateng amatang di pangbidaba yade ai hak mafam asida leiba Forester James haiba miyoi asina isagi izat manghanbiraga hatokpiri aduga minungsi leitana humjinbiduna thambire 그래 포레스터 제임스 아이바 asengbani Forester James na aibu hatpani aigi atama se ngasi phawa lanthokpa ngamdana suklaba singnung manung asida koi pai duna lei aigi atama sina saraga kaba ngamnaba mabu amuk talaman khumbiyo aduga aigi ithong mangam pangthokpiyo aibu nungsibiyo isonasu adombu soidana mangon pinabiganiye 석탄버시 많그래 뭐지 아무것이도 되니 그래 아이나 강릉리버 뿐보디 아마 탕우대다 그나기만 삼아 수호이리가봐 순달 낭부 딸이 브라우 ताजरे साहेब आई लाचरे साहेब फोन ओंता हांदुपियो फोन ओंता हांदुपियो साहेब कहीं हाइसिबो हौजिकता थों हांखिबदाइनि ओ साहेब
ꯊꯣꯡꯗꯣ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ 한개 아이 한개 ꯀꯔꯤ ꯇꯧꯔꯦ ꯁꯥꯍꯦꯕ 나 온톡바 못떠가마 틱나리네 아이고 망라 따이방라 칸드레 아이 좀 털어보감서 다해 누피 마사마 앙노버 비존 치엘라드나 까치다 장락라메 그리노 가르쳐 하이라메 누피 마사도기 아트마도 소이드나 왜긴 순달 넌지 강무라 ꯁꯥꯍꯦꯕ ꯃꯍꯥꯛ ꯊꯥꯁꯤ ꯅꯠꯇ꯭ꯔꯒ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯍꯦꯛ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯅꯣꯡꯊꯤ ꯅꯣꯡꯃ ꯅꯨꯃꯤꯠꯇꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯂꯥꯛꯄ ꯌꯥꯎꯏ ꯁꯥꯍꯦꯕ 순달 누피 마사도 넌 강라바디 마기 머름다 와리 리드나 아이고 먹다 달라 ꯁꯥꯍꯦꯕ ꯑꯩꯕꯨ ꯋꯥꯔꯤꯁꯤ 아잉원다 와리 리토프 거리기 칭나리브로 순달 와리도 따닝머나 아이 가잉엄드레 농한망 아이보이나 아이부 와리도 먹다 달라 순달 아이고 리톡라시라네 와리시 리톡로라가 아이다 나타나 아이기 이몽다 파오바 댐심나르고라가 아이나 감다오바 그이도그래 순달 나탐다 무름무름 솔리드나 세 와리도 리로네 낭나 이몬다 리기다우리보 와리드나 낭무 솔락그다블라 이러면서 낭기다 막 아이 리르시디 샤에 아이 와리시 리자라게 와리시 따르가 아이부 빵다보니 소이든 하이그니 샤에 리요 순달 간다이 레이터버러네 까나암도 쿰디네 간다이 오 간다이 तादा 하오네 미 아무도 레이터버러 칼로레 करी ताकपीगदबनो मादे हलक्त्रीने तादा हेरा माग वारी मा सानानिंद्र सम लाकपुनिदा करिगिनोने नबि तागदौरसिबो हलक्त्रिसिबो तादा उ यानबदो ngasi loisingadaba oda male khara thengakani hairambani kari haibigadabano aingonda haibiramba yaroidara tada arubo pham nateda maruk ki sinphamdo thengthakhradi jori tarani haige tawbni hantakse aina haksang ngamdabaga paisa piraktabaga mahajanna aigi hidak langthak khara leibaga natai chadara hulaktarabani da tata adungai kho nasa nupidi leibude kadai chathokhiya haksang ngamdabaga ngasai mapagi manakta chak thinba chakhibadai halaktri mapagi manakta leiramgani tada hai ibe mase pikta pikliba ngang sunatre umongda karida mathanta thadokonu ne na hoibo nahan makhaidi aina chachabani nongmani ni se aina haksang ngamdabaduda chalhanbani da tada ima kaidorana masiba kaidorage ima kaidorage bani kaidorage badima baba kaidorage kaidorage nakoi baba kaidore nikhin amta tamu be ma nikhin amta tamu अखोई बाबादो kaidorage नंदना याम तीना सो आइना कोबगा अमत्ता कुमरक्ते कई मासिंगसु इ याम थोइमा करिनो ने हारिसिबो हायाम संगनु बाबादो हाइकन होइबा कई लाओ बाबाई ला ससिबा करिनो ने हारिसिबो आइबो बेमा प्रभा दादा खुशी चलो बताओ सी पंथन ले बिया मत मत लो चलो कनानो तुरन खोरुंग दुदा नथंदे लंगै कोली दुबो इचेन कनबा सिदा चेन थगिदन द था ताब तारे ने ओय लंगै कोली बा नंग कनानो आइनी बाबा आय इबे न हंथैबि बाबा करिगिनो इचेन कन खबसदा नथंदे लंगै कोली दि बाबा एखोय बाबा लेखिदबदगी एखोय की इमासु
ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯍꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯕꯕꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯩ ꯂꯩꯉꯣꯏ ꯀꯣꯠꯂꯝꯃꯤꯕꯅꯤ ꯕꯕꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗꯦꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯀꯣꯠꯂꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯀꯥꯟꯅꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯔꯦꯜꯒꯤ ꯆꯦꯜꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯅꯊꯟꯗ ꯀꯨꯝꯕ ꯐꯠꯇꯦꯀꯣ ꯍꯣꯏ ꯕꯕꯥ ꯇꯥꯁꯤꯟꯗꯔ ꯍꯥꯏ ꯍꯥꯏ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯁꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯅ ꯇꯥꯁꯤꯟꯗꯔꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯥꯔ ꯏꯕꯦꯝꯃꯁꯦ ꯀꯥꯈꯠꯂꯣ ꯍꯥꯏꯔꯝꯃꯤꯕꯅꯤ ꯍꯣꯏ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯥꯏꯊꯣꯡꯗ ꯅꯠꯇꯦ ꯁꯕꯥꯟꯁꯨ ꯑꯣꯟꯊꯣꯛꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯈ꯭ꯔꯦꯗ ꯇꯥꯁꯤꯟꯗꯔ ꯏꯕꯦꯝꯃꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯁꯥꯔꯒꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯎ ꯌꯥꯟꯕ ꯌꯥꯎꯔꯝꯕ ꯂꯩꯈꯤꯗꯕ ꯀꯟꯙꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯍꯦꯟꯊꯣꯏꯕꯤ ꯀꯧꯏ ꯑꯣ ꯇꯥ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯑꯩꯁ ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯆꯥꯎꯔꯝꯃꯤꯗ ꯕꯦꯝꯃ ꯑꯩꯁꯨ ꯅꯈꯣꯏꯗ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨ ꯊꯕꯛꯁꯦ ꯆꯤꯟꯃꯟꯗꯅ ꯂꯥꯛꯄ ꯉꯝꯗꯦ ꯅꯈꯣꯏ ꯏꯃꯥꯗꯤ ꯀꯝꯗꯧꯔꯤ ꯀꯀꯥ ꯑꯩꯈꯣꯏ ꯃꯥꯗꯤ ꯋꯥꯈꯜ ꯂꯩꯅꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯍꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯄꯥꯡ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯗ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯣ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯕꯤ ꯅꯪꯕꯨ ꯅꯈꯣꯏ ꯕꯕꯥ ꯁꯨꯟꯗꯔꯒꯤ ꯑꯣꯐꯤꯁ ꯈꯪꯕ꯭ꯔꯅꯦ ꯈꯪꯉꯤ ꯀꯀꯥ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯅꯪ ꯕꯕꯥꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯄꯤꯒꯗꯕ ꯂꯩꯕꯅꯤ ꯑꯩꯁꯨ ꯊꯤꯜꯂꯛꯀꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯊꯕꯛꯁꯨ ꯆꯤꯟꯃꯟꯗꯅꯅꯦ ꯆꯠꯊꯣꯛꯄ ꯉꯝꯗꯦ ꯏꯁ ꯅꯪ ꯊꯦꯡꯅꯕ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯀꯀꯥ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯕꯕꯥ ꯑꯩ ꯆꯠꯂꯒꯦ ꯆꯠꯂꯣ ꯇꯥꯁꯤꯟꯗꯔ ꯑꯩꯅ ꯊꯤꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥꯗꯗ ꯄꯣꯠꯁꯛ ꯑꯝꯇ ꯁꯤꯟꯅꯔꯝꯒꯦꯅ ꯊꯤꯔꯛꯏꯅꯤ ꯁꯥꯔ ꯅꯍꯥꯜꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯟꯗꯛꯇꯤ ꯊꯝꯕ ꯉꯝꯖꯔꯣꯏꯀꯣ ꯁꯥꯔ ꯀꯨꯏꯒꯗꯕ ꯅꯠꯇꯦꯅꯤ ꯅꯣꯡ ꯅꯤꯅꯤꯗꯪꯅꯤ ꯏꯁ ꯀꯔꯤꯒꯨꯝꯕ ꯐꯥꯔꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯤꯕꯁꯤ ꯇꯠꯀꯗꯧꯔꯤꯕꯅꯤ ꯇꯠꯄꯗ ꯅꯠꯇꯦ ꯖꯦꯟ ꯌꯧꯒꯗꯧꯔꯤꯅꯤ ꯑꯩꯅ ꯖꯦꯟꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯎꯒꯅꯤ ꯁꯥꯔ ꯀꯩꯗꯧꯕꯩ ꯐꯥꯗꯣꯏꯅꯣ ꯅꯣꯏ ꯇꯥꯁꯤꯟꯗꯔ ꯑꯩꯅ ꯐꯥꯗꯅꯕ ꯍꯣꯠꯅꯅꯤ ꯂꯣꯏꯔꯦ ꯑꯩꯁꯤ ꯖꯦꯝꯁꯅꯤꯅꯦ ꯐꯣꯔꯦꯁꯇꯔ ꯖꯦꯝꯁ ꯇꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩ ꯄꯣꯠꯇꯨ ꯊꯝꯕ ꯉꯝꯖꯔꯣꯏꯀꯣ ꯁꯥꯔ ꯇꯥꯗ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ ꯇꯧꯕꯤꯒꯅꯨ ꯁꯥꯔ ꯑꯩ ꯇꯁꯦꯡꯅ ꯉꯝꯖꯔꯔꯣꯏ ꯑꯩꯒꯤ ꯄꯣꯠꯁꯤ ꯐꯥꯗꯅ ꯇꯥꯗ ꯖꯦꯜꯗ ꯂꯩꯕꯒ ꯑꯩꯅ ꯇꯥꯗꯒꯤ ꯅꯔꯥꯜ ꯑꯃ ꯊꯤꯔꯒ ꯊꯕꯛ ꯂꯧꯊꯣꯛꯍꯟꯕꯒ ꯀꯔꯝꯕꯅ ꯐꯩ ꯈꯜꯂꯣ ꯇꯥꯗ ꯈꯜꯂꯣ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯇꯥꯗꯁꯤꯕꯨ ꯑꯩꯒꯤ ꯀꯔꯕꯥꯔꯁꯤꯗ ꯌꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯇꯥꯗ ꯊꯕꯛ ꯇꯧꯊꯣꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯅꯅꯦ ꯀꯔꯕꯥꯔꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯗ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏ ꯍꯥꯏꯗꯣꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯁꯥꯔꯅ ꯁꯨꯝ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯖꯕꯗꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯩ ꯀꯥꯟꯅꯕ ꯐꯪꯕꯁꯨ ꯅꯠꯇꯦ ꯇꯥꯗ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯅ ꯇꯥꯗ ꯊꯕꯛ ꯇꯠꯄ ꯇꯥꯕ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯁꯥꯔ ꯑꯃꯨꯛꯇ ꯑꯩ ꯁꯥꯔꯒꯤ ꯄꯣꯠꯇꯣ ꯑꯩ ꯊꯝꯖꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯦꯛ ꯎꯅꯐꯝꯗꯨꯗꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯁꯥꯔ ꯑꯩ ꯂꯥꯛꯆꯒꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯃꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯅꯕ ꯃꯤ ꯂꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯉꯁꯤꯁꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯅꯤ ꯇꯥꯟꯗꯤ ꯌꯥꯝ ꯆꯥꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯥꯛꯑꯣꯏꯗꯧꯔꯤ ꯖꯥꯠꯂꯥ ꯁꯨꯟꯗꯔ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯗꯤ ꯐꯅꯤꯅ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ ꯕꯦꯝꯃ ꯂꯥꯛꯑꯣ ꯆꯪꯉꯣ
ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯔꯤꯝꯇ ꯀꯣꯏꯔꯨꯅꯨ ꯆꯧꯀ꯭ꯔꯤꯁꯤꯗ ꯐꯝ ꯆꯥꯒ ꯊꯛꯁꯤꯒꯤꯁꯨ ꯌꯥꯔꯦꯗ ꯀꯀꯥ ꯑꯩꯗꯤ ꯆꯥ ꯊꯛꯇꯤꯌꯦ ꯆꯥ ꯊꯛꯇ꯭ꯔꯁꯨ ꯍꯩ ꯃꯍꯤꯔ ꯀꯩꯅꯣꯝꯃ ꯊꯛꯑꯒ ꯂꯣꯏꯔꯦꯗꯅ ꯊꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤꯗ ꯀꯀꯥ ꯕꯕꯥ ꯁꯨꯟꯗꯗꯤ ꯂꯩꯕ ꯎꯗꯦ ꯆꯠꯊꯣꯛꯈꯤꯕ꯭ꯔꯥ ꯀꯀꯥ ꯕꯕꯥ ꯁꯨꯟꯗ ꯑꯩꯅ ꯗꯨꯀꯥꯟ ꯐꯥꯎꯕꯗꯪ ꯊꯥꯈ꯭ꯔꯤ ꯂꯥꯛꯑꯅꯤ ꯐꯝ ꯀꯀꯥ ꯕꯕꯥꯒꯤ ꯍꯤꯟꯁꯥꯞ ꯍꯥꯏꯕꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯍꯧꯔꯤꯕ ꯏꯍꯦ ꯏꯁꯥ ꯕꯣꯏꯗꯨ ꯌꯦꯡꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ ꯁꯦ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯑꯩ ꯍꯤꯁꯥꯞ ꯕꯣꯏꯗꯣ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩ ꯃꯍꯤꯒ ꯊꯛꯈꯤꯗꯧꯅꯤꯀꯣ ꯍꯣꯏ ꯀꯀꯥ ꯑꯗꯨꯅꯗꯤ ꯍꯩ ꯃꯍꯤꯁꯤꯗ ꯒꯨꯂꯤ ꯑꯅꯤꯁꯤ ꯊꯥꯗꯔꯒꯦ ꯃꯁꯤꯅꯕꯨ ꯌꯥꯔꯗ꯭ꯔꯥ ꯑꯁ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯂꯛꯇꯅ ꯆꯣꯞꯄ ꯌꯥꯕꯗꯤ ꯅꯠꯇꯦ ꯒꯨꯂꯤ 3 ꯍꯥꯞꯄꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ ꯕꯦꯝꯃ ꯍꯤꯁꯥꯞ ꯕꯣꯏꯗꯣ ꯀꯀꯥ ꯑꯃꯨꯛꯇ ꯊꯤꯈꯤꯒꯦ ꯅꯪꯅꯦ ꯍꯩ ꯃꯍꯤꯁꯤ ꯊꯛꯑꯒꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯌꯥꯅꯤ ꯀꯀꯥ ꯑꯩ ꯉꯥꯏꯖꯒꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯀꯟꯅ ꯉꯥꯎꯔꯤꯁꯤꯅ ꯀꯔꯤꯅꯣ ꯃꯤꯠꯀꯁꯦ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏꯁꯤꯅ ꯏꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯀꯥ ꯕꯕꯥ ꯁꯨꯟꯗꯔ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯤ ꯃꯁꯥꯁꯤ ꯆꯧꯀ꯭ꯔꯤꯗꯒꯤ ꯍꯥꯏꯊꯔꯦ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦ 이마, 아이 그놈아, 또 그래 이마, 간 나오지 저, 오까, 건 그래 이마. 아이코, 셋이, 가시다, 답나 힙토, 답나 힙토. 아이 무서워 그놈, 이마. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯪꯉꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯃꯥꯕꯨ ꯁꯤꯔꯖꯥꯠꯂ 시들이네 gyan la ko male karigumba nupi masaasina hingkiba thoklabdi aina tawgi khiba pumba mana choidana haidorakani adudi ai kaido botai mabu hat patai aigi thangdubu oh sida leiredana 이생 가직다 탁게봐 이마 करिनो सार करिनो तो बिरिसदी मांगलेदना इपागी बेमे टोइबी मांगलेदना इपागे टोइबी आई कइगिनो नंग करि कप लाउइदे ह नी ताकिरोइदरा करि ठोखरेदे साहेब पेनबिरबरा मखा करि मुक पामिरी बगे नचानपी गुंबी सिगी मत हाइट दिखाबीरम बया वाय nganगनो सुंदर मांगलेदना इपागी बे वाय nganगनो सुंदर आइन पाइरिब थांसी उरबा आइन हाइबी यादरबदी नंगसु लोसिनगदौरिनि असिबा हक्सांसि पायो अखोइनि चंगदना चिंखागी जंगलसिदा फुमजिलुगदबदि करिगुंबा वाफम मसे नाकोंगनी हेक सोलबा नंग अमसुंग नंग इमुंग मनुंग तुमना हाकनि खंबा
그리노네 사입 하이비리면서 어이, 너, 아이는 하이브시 야닝들어보라. 아, 야닝들어봐. 파래 아들이. 낭수 아이나 로신 맞다가래. 사입, 아이, 사입 나 하이비 인사르게 사입. 바이칼로. 인사르게. 바이칼로 아시바 학장수 바이칼로. asumna sayap isam samjarabi lanjadrabi nupi masa adugi punsido lamakhang da mangan biki ai hojikti pang da misak amoi ni hinglaroi patra misak tu maran gi matung ina dandi phangna ba hona bada ai gi thawai si tharbasu tha khrasnu sayap ai bhap tare sundar nang kai su singna no aina james bu ain gi oi matik sabadan di phangan na soidan hona gani ayamak mahak bu aina office ta lak tabe ade haru gadani fare nong sungan ga dore nga tang tum na bu tawsi nang sunang gi ka da sam phani sayap nakoi kana le james tong ta sango hayo 사랑 정절할게. sango 사나 아이부 거위바부. james pham ba ai chu office ta pham labni na ai nong kai gum kha haige office sang nai na kan na ba ibani sang ro hona mina da ba yatre ai khangi nakoi ayamba sang nai no office ka dre haibsi 어때 이도수 상나인 오피스 가랑 나봐 낭나 크라 하이거 파니자 아이 뿌노 파노 신적이 에텐덴 레스타르두가 레베뉴 파인드가 또 붙어로 시들러 저러자 에텐덴 레스타르두디 거의 엠플로이어는 빠이 금따 오니 티병 공들이자 하 그이노 하리시보 에텐덴 레스타르두디 방나나부 티가다니 아두가 오피스다 낭기 나가 탐가다니네 파니자 레비뉴 파인네 한 떠르시소 파일 와컴 때 수드렌 어숙고 이번 맞담시 세끼마 파워 레비뉴 카드 해 코인 떠르시 보라야드라 우부터 부신기 메저 레비뉴 카드수 농랭오이 싱롱판 부토키버기 마이너 레비뉴 크라도 어럽수 까품 톡더브로 까품 톡버 레비뉴기 상아도디 닝티는 파인 선신가다우니 어두나 떠두나 सरकार기 아에도 마람 짜드나 마한 기버디야 토케베야니 아이코 에텐덴 스타르디 방나나부 티럭가다우니 파니자 साहिब चा लेजरे साहिब चा लेजरे सुंदर नह चा पुराब्रा थम कई तौरगे साहिब उंगदन लेबिरम इसिबो कइनोम सुम खलमीबने सुंदर ऐसे मफमसिदा कुइना लेथबसु यारोइदोरे भारत की मपालम दे सनबगी टूर प्रोग्राम अमसु फंगले करी करम प्रोग्राम न साहिब यूनाइटेड नेशंस ना चलिब चही असिदा लाउथोखिबा मिशन ग्रिल आर्ट की पांदम मखादा मालेमद लेरिबा मियोय मिलियन चामदा उ मिलियन चाम थाबगी पांदम थमदुना पांथोकदोरिबा प्रोग्राम असी यावरुदबा यारोइदोरे अदुदी याम फै यावबिगदमनि साहिब यावबिगदमनि अदुबो लोरिबदी अइना चट्रिङै मतम खरसिदा अइना पांथोके खल्लिबा थबक खरसि पांथोलम ताबनि अदुगिनिने अइना उंगदना लेरम लिपसे सुंदर अदुगा साहिब हंदकी मतंग से करिगुंबा नाथाइदुना चटखिबा थोक्लबदी अइदि हिंफम चौलै लेत्रे साहिब हौजिक सुमांगना आइबु जिंगनबगी मियंगना यंगदुनता लैरिबने साहिब अइ मदु खंगदम नते अदु जिंगनर थबक खुदिमक पोरम यात पलोय करबनी
ꯑꯗꯣ ꯁꯨꯟꯗꯔ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅꯤ ꯇꯤꯛꯍꯧꯕ ꯆꯤꯡꯈꯥꯒꯤ ꯎꯃꯪꯗ ꯆꯪꯗꯨꯅ ꯎꯁꯤꯡꯗꯨ ꯈꯔ ꯌꯦꯡꯉꯨꯁꯤꯀꯣ ꯆꯠꯂꯨꯁꯤ ꯁꯥꯍꯦꯕ ꯑꯗꯨꯕꯨ ꯁꯥꯍꯦꯕ ꯃꯃꯜ ꯌꯥꯝꯕ ꯇꯤꯛ ꯄꯥꯝꯕꯤꯁꯤꯡꯗꯤ 이호부 호들어버니다. 그래, 이호 호드래 하이바. 그 이놈이 뭐 거의 떠리시보. 파래. 나 톡톡 저러서. 뭐 펌치. 아이기 마룩 인스펙터 라젠기 주리딕실로 해가네. 마가 묵당 폰다. 마무따는 와리 사노고 파이샤. 호직디 농아로이. 오랜 마얌 오피스 꿈 그러고 있는 사람이. 그라는 해. 오피스 놈은 다르시보. 아이기 잡히요 봐. 나 거기 시대 잡히면에 까리기 잡으러 시대로 타미노. 아이기 잡히요. 이마기 비마. 이마라에 이 잡고 나들라 이게. 이 잡히요 야들아디. 나 거기 오피시 두가게니. 두가게. 에이, 앙아부이. năng lầm nhầm hèn đâu đi này năng lầm nhầm hèn đâu đi ai bỏ ngao bị cài nè hơi ngao đi thì năng đi nè nè ngao bao ngao bao mà lầm nhầm hèn đâu đi mà là ngao nó cài lý chơi xin cẩn thận đi ngao bị năng lệ mà năng lệ là mò lý chơi xin cẩn thận kìa ai gì sao nó bị bộ mi na maharani ở hèn cái này là aga 나 거의 매암나 가리기 로센드로 타미노 라워 아이부스 파로 라워 봐 아이부스 파로 라워 에이 앙아비 năng lầm nhầm hèn đâu đi năng 앙아비 năng lầm nhầm hèn đâu đi năng lý chơi xin cẩn thận kìa 자 사이동다 마부 부비거노 아이 감적게 이베마 브라바 한크로 아이 거의 샤입시 얌 사오리 쇼이든 프록라니 세 낭보 한크로 하이버니 할로 ai gì sao nè đi mà cái chụp hắn hello ta xin đợi hello ye ta xin đợi hắn tụ xe hắn tụ ọp ngao vị xe làm nhầm hèn đâu đấy mà lý chơi xin ông tất cả kìa ta xin đợi ông ta không có ngay ko James sao 거리 노낭 떠이도 사이동 뜻하모니 와칸 수레브 시가 아dum나 마나바 홍나티 아이 와이게 능 필비지 satkene 하이도 살로 아니자 까나는 오피스도 누네 핵타진 것이고 홍노 브라브도 리체 이샤들이 지금 뭐라 이거 파람 이놈 이베마 까이노 낭나 밤도 하유드나 ai 참 하라니도 마팜지는 잣기만해 가리기 잡고 파진 눈은 탐이바노 아이기 잡히요 영어이 아이 와이 거기 시대디네 낭기나 사도 레이티고 낭기나 사도 아이나 티빈 마시기디나 염도 할로 살로 이사노비 레이티 하이바 나코이 나보기 안 팠대 마마가 마자가 죽구이나 우나한다바 나코이부 나자 레이타브로 나자 농치 강다브로 이마기 헨 토이비 이자 토이비 낭부가 나이들 레이바게 아무 달라고 이마는 와리면 세우자봐요 낭보 이마기 낙들라고 이마기 낙들라고 사협 아시군바 sakramsi yengba natana upai leitana ngasi phaw khangduna laklibani sahyab 순다 ngasi thodosi aigi sianu pimakta tholamlabadi ai kari oine upai lejadrabi wakhan soirabi asidu warambagi khara kapsa khara laujaraga hankirani adu khukkan panganba 사가이 잘링바 미오 야마다 톡보람 라바디 말렘 피티비세 탁카 온드나 땅고이 원한게 할까네 아세모니 사협 마마마나 마차기다막 까다이 파워 떠우 ngam버기 하이버도 마약 쌩나 캉랑거더버니네 사협 순다 제임스 거리 떠우리 까다이데 살리 하이버세 낭나 째나 세나거더버니 파니 사협 살로 낭기나 톡톡 저러로
ꯁꯥꯔ ꯃꯌꯥꯝ ꯂꯣꯏꯅ ꯑꯣꯐꯤꯁ ꯀꯨꯝꯅꯈ꯭ꯔꯒ ꯑꯩꯕꯨ ꯂꯩꯍꯧꯕ ꯍꯥꯏꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯁꯥꯔ? ꯐꯝꯃꯨꯅꯦ ꯌꯥꯅꯤ. ꯃꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇꯪ ꯅꯪꯒ ꯁꯥꯟꯅꯅꯤꯡꯗ ꯇꯧꯕꯅꯤ. ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯁꯥꯔ? ꯋꯥꯐꯝꯁꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ. ꯍꯥꯏꯔꯤꯁꯤꯕꯨ ꯁꯥꯔ? ꯀꯨꯏꯔꯕꯩ ꯋꯥꯅꯤ. ꯉꯁꯤꯗꯩ ꯆꯍꯤ 7-9 ꯋꯥꯅꯤꯗ. ꯑꯩ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯔꯦꯟꯖꯔ ꯑꯣꯏꯅ ꯄꯨꯔꯤꯉꯩꯗ ꯂꯥꯛꯈ꯭ꯔꯦ. ꯀꯨꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦ. ꯅꯨꯃꯤꯠ 8ꯗꯪꯅꯤ ꯂꯩꯔꯝꯕ. ꯆꯨꯝꯅ ꯁꯨꯝ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ. ꯃꯇꯝꯗꯣ ꯑꯣꯐꯤꯁ ꯁꯨꯇꯤ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯅꯈꯣꯏ ꯑꯃꯠꯇ ꯊꯦꯡꯅꯗꯦꯅꯦ. ꯁꯥꯔ ꯊꯣꯏꯕꯅ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯅꯤ. ꯊꯣꯏꯕꯅ ꯄꯨꯔꯤꯉꯩ ꯃꯇꯝꯅꯤ. ꯑꯩꯅ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯂꯩꯉꯣꯏ ꯄꯦꯛꯄꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ. ꯃꯈꯣꯏꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯄꯣꯂꯥꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯎꯕ ꯖꯥꯠꯅꯤ. ꯃꯗꯣ ꯗꯥꯏꯃꯟꯅꯤ. ꯃꯈꯣꯏꯗꯤ ꯈꯪꯗ ꯖꯥꯠꯅꯤ. ꯑꯩꯅ ꯄꯣꯠꯇꯨ ꯂꯩꯖꯔꯒꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯄꯨꯔꯛꯏ. ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯍꯔꯥꯎꯅ ꯄꯤꯊꯣꯔꯛꯏ. ꯗꯥꯏꯃꯟ ꯑꯗꯨꯒꯤ ꯚꯦꯂꯨꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇꯗꯤ ꯂꯨꯄꯥ 1.5 ꯀ꯭ꯔꯣꯔ ꯑꯣꯏꯒꯅꯤ. ꯄꯣꯠꯇꯨꯗꯤ ꯁꯥꯔꯗ ꯂꯩꯕꯤꯔꯤꯗꯅ. ꯁꯥꯔ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗꯗꯤꯅꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯅꯥꯒꯁꯨ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯅꯕꯅꯤ. ꯂꯩꯉꯣꯏ ꯄꯦꯛꯄꯗ ꯅꯠꯇꯦ, ꯁꯅꯥ ꯊꯤꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯥꯔ. ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩꯅ ꯕꯤꯠꯁꯤꯗ ꯊꯝꯕ ꯃꯇꯝꯗ ꯁꯣ ꯐꯛꯈꯥꯏꯗꯅ ꯑꯗꯨꯝ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ. ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯁꯥꯔ? ꯍꯣꯏ. ꯃꯤꯅ ꯉꯥꯡꯅꯕꯗ ꯄꯣꯠꯇꯣ ꯀꯅꯥꯏ ꯀꯧꯕ ꯎ ꯌꯥꯟꯕ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ. ꯑꯩꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯦꯗꯅ. ꯀꯅꯥꯏ ꯍꯥꯏꯕ ꯁꯥꯔ? ꯀꯅꯥꯏ ꯍꯥꯏꯕꯅꯤ. ꯄꯨꯂꯤꯁ ꯇꯥꯎꯁꯨ ꯌꯥꯗ, ꯌꯥ ꯂꯥꯎꯅꯕ ꯌꯥꯕ ꯋꯥꯐꯝꯒ ꯅꯠꯇꯕꯅꯤ. ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯗꯅ. ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯁꯥꯔ? ꯀꯅꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯗꯥꯏꯃꯟꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯉꯛꯁꯝꯗ ꯁꯦꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ. ꯑꯗꯨꯕు ꯂꯨꯔꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯅꯤ. ꯋꯥꯐꯝꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯥ ꯁꯥꯔ? ꯑꯁꯦꯡꯕꯅꯤ. ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯣꯡꯒꯜꯂꯤꯕ ꯄꯥꯝꯃꯤ. ꯑꯩꯒꯤ ꯋꯥꯈꯜꯗ ꯗꯥꯏꯃꯟꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯤꯕꯅꯤ. ꯀꯩꯗꯧꯔꯦ ꯖꯦꯝꯁ? ꯁꯥꯔ ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯧꯖꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯍꯥꯠꯄ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯄꯜꯂꯛꯄꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕꯅꯤꯗ ꯁꯥꯔ. ꯑꯦꯅꯤꯋꯦ, ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯨ ꯐꯪꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ. ꯁꯥꯔ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯡꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔ ꯃꯥꯜꯂꯦꯗ. ꯄꯥꯏꯒ ꯐꯪꯒꯗꯕꯗꯤ ꯃꯥꯟꯗꯦꯕꯨ ꯁꯥꯔ. ꯑꯗꯨꯕꯨ ꯁꯥꯔ ꯐꯪꯅꯅꯕ ꯊꯤꯗꯕꯗꯤ ꯌꯥꯗꯦꯅꯦꯀꯣ ꯁꯥꯔ. ꯑꯗꯨꯅꯅꯤꯅꯦ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ. ꯋꯥꯐꯝꯁꯦ ꯅꯪꯒ ꯑꯃꯨꯛꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯇꯟꯖꯥ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯐꯔꯦ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯅꯪ ꯍꯟꯅꯕ ꯇꯧꯔꯣ. ꯐꯅꯤ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯨꯝꯐꯝꯗꯨꯕꯨ ꯀꯨꯏꯃꯟꯗꯅ ꯀꯥꯎꯁꯤꯜꯂꯛꯑꯦ. ꯁ꯭ꯋꯥꯏꯗ ꯑꯣꯏꯇꯥꯏꯗ. ꯁ꯭ꯋꯥꯏꯁꯤ ꯅꯠꯇꯦ. ꯀꯔꯤꯅ ꯇꯧꯔꯤꯁꯤ ꯃꯐꯝꯁꯤꯡꯁꯦ ꯏꯃꯥꯟ ꯃꯥꯟꯅꯒꯨꯝꯕ ꯇꯧꯔꯗꯅ. ꯇꯥ ꯁꯨꯟꯗꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯒꯥꯔꯤꯗ ꯄꯨꯃꯤꯟꯅꯔꯒ ꯇꯥ ꯁꯨꯟꯗꯔ ꯆꯠꯍꯟꯈ꯭ꯔꯒ ꯑꯩꯅ ꯃꯥ ꯈꯪꯗꯅꯕ ꯃꯐꯝ ꯍꯣꯡꯗꯣꯛꯂꯒ ꯐꯨꯝꯈꯤꯕꯅꯤꯁꯦ. ꯅꯤꯡꯁꯤꯡꯂꯛꯑꯦ. ꯎꯄꯥꯝꯕꯤ ꯁꯤꯒꯤ ꯑꯋꯥꯡ ꯑꯣꯏꯔꯞꯅ ꯐꯨꯝꯈꯤꯕꯅꯤ. ꯑꯁ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯨꯝꯐꯝꯁꯤ ꯇꯧꯊꯣꯛꯂꯨꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯉꯛꯁꯝꯗ ꯗꯥꯏꯃꯟꯗꯨ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯁꯤꯔꯝꯗꯦꯗ. ꯗꯥꯏꯃꯟꯁꯤꯒꯤ ꯅꯠꯇꯅꯕꯨ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯁꯨꯛ ꯂꯥꯞꯅ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄ ꯍꯧꯅꯗꯦ. ꯃꯥꯅ ꯋꯥꯅ ꯂꯥꯛꯆꯔꯕꯁꯨ ꯗꯥꯏꯃꯟꯁꯤꯗꯤ ꯃꯥꯅ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ. ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯀꯗꯥꯏꯗ ꯊꯝꯕꯅ ꯐꯅꯤ ꯁꯤꯗꯤ? ꯁꯨꯟꯗꯔ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ. ꯃꯐꯝꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ? ꯆꯨꯝꯃꯤ ꯁꯥꯍꯦꯕ.
ꯌꯣꯠꯄꯥꯛ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯔꯕꯅꯤ ꯁꯥꯍꯦꯕ ꯇꯨ ꯑꯥꯗꯒꯤꯁꯨ ꯎꯕꯤꯔꯕ꯭ꯔꯥ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯨꯛ ꯀꯥꯞꯈꯠꯂꯤꯕꯁꯦ ꯑꯄꯪꯕꯁꯦ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯁꯨꯔꯦꯗꯅ ꯂꯣ ꯊꯨꯅ ꯆꯪꯁꯤꯟꯁꯤ ꯑꯩꯈꯣꯏ ꯑꯀꯣꯏꯕꯁꯦ ꯄꯨꯂꯤꯁꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯁꯥꯍꯦꯕ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯁꯨꯟꯗꯔ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯥ ꯆꯦꯟꯈꯤꯕ ꯉꯝꯗꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯁꯥꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯥꯃꯛꯅ ꯄ꯭ꯔꯃꯥꯟ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯃꯇꯣꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯁꯔꯨ ꯉꯥꯏꯔꯦ ꯃꯉꯛ ꯁꯝꯗ ꯁꯤꯈꯤ ꯍꯥꯏꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯂꯩꯕ ꯎꯗꯦꯗ ꯑꯩ ꯂꯦꯡꯒꯅꯨ ꯈꯖꯤꯛꯇꯪ ꯂꯦꯡꯕꯗ ꯀꯥꯞꯀꯗꯕꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄ ꯃꯁꯤꯒꯤ ꯃꯇꯝꯁꯤ ꯁꯥꯔ ꯑꯩ ꯌꯥꯝ ꯂꯥꯡꯉꯦ ꯁꯥꯔ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯁꯥꯔ ꯐꯅꯤ ꯁꯥꯍꯦꯕ ꯁꯥꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦꯅꯦ ꯑꯩꯅ ꯇꯧꯖꯕ ꯀꯔꯃꯒꯤ ꯐꯣꯜ ꯏꯁꯥꯅ ꯐꯪꯖꯕ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝꯁꯦ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯈꯜꯂꯕ ꯅꯪꯒꯤ ꯍꯤꯡꯐꯝ ꯂꯩꯇꯦ ꯈꯜꯂꯨ ꯆꯠꯂꯣ ꯃꯥꯡꯊꯥꯎ ꯁꯥꯔ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯁꯥꯔ ꯑꯩ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯁꯥꯔ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤ ꯉꯥꯛꯄꯤꯕ ꯂꯝꯂꯛꯀꯤ ꯁꯥꯎꯁꯦ ꯀꯌꯥ ꯍꯥꯠꯄ ꯃꯔꯝ ꯆꯥꯗꯅ ꯎ ꯋꯥ ꯌꯥꯟꯊꯠꯇꯨꯅ ꯌꯣꯟꯊꯣꯛꯄ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯅꯧꯖꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ 이제 망비르가 하도 능기 나란치디 이 소원을 파운가 비로 잘라 많다 ꯍꯌꯦꯡꯗꯤ ꯁꯥꯍꯦꯕꯁꯨ ꯆꯠꯈ꯭ꯔꯒꯅꯤ ꯑꯣꯐꯤꯁꯁꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯏꯆꯤꯛ ꯆꯤꯛꯅꯅꯤꯗꯣ ꯁꯥꯍꯦꯕ ꯁꯨꯟꯗꯔ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯑꯣꯐꯤꯁ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯇꯕꯁꯤꯡꯗꯣ ꯅꯪꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯒꯗꯕꯅꯤ ꯐꯒꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯑꯗꯨꯒ ꯁꯨꯟꯗꯔ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯅꯪ ꯌꯥꯝ ꯋꯥꯔꯝꯂꯒꯅꯤ ꯋꯥꯗꯦꯗ ꯁꯥꯍꯦꯕ ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯂꯦ ꯅꯪꯃꯛ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯍꯦꯕ ꯑꯩꯗꯤ ꯁꯥꯍꯦꯕꯅ ꯁꯨꯝ ꯇꯧ ꯍꯥꯏꯗꯅ ꯇꯥꯛꯄꯤꯕꯗꯨ ꯄꯥꯡꯊꯣꯛꯆꯕꯒꯤ ꯋꯥꯇꯅꯤ ꯁꯦꯜ ꯊꯨꯝꯁꯨ ꯁꯥꯍꯦꯕꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯈꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯄ꯭ꯔꯚꯥ ꯍꯥꯏꯕꯤꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯒꯦꯅ ꯈꯜꯂꯤ ꯁꯦꯟꯅꯖꯒꯦ ꯁꯥꯍꯦꯕ ꯄ꯭ꯔꯚꯥꯁꯤ ꯂꯥꯌꯦꯡꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯁꯣꯏꯗꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯀꯩꯅꯣ 이khang ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯁꯨꯛ ꯀꯟꯅ ꯅꯨꯡꯁꯤꯠꯁꯤ ꯂꯩꯕꯁꯤꯅ ꯁꯥꯍꯦꯕ ꯊꯣꯡꯁꯤ ꯍꯥꯡꯗꯣꯔꯛꯂꯦꯅꯦ ꯁꯥꯍꯦꯕ ꯑꯥꯇꯃꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯗꯣꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯐꯪꯉꯅꯤ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯐꯪꯉꯅꯤꯌꯦ ꯕꯕꯥ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯊꯋꯥꯏꯅ ꯆꯤꯡꯒꯣꯟꯅꯨꯡꯁꯤꯗ ꯂꯥꯎ ꯈꯣꯡꯉꯝꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯔꯣꯏꯌꯦ ꯕꯕꯥ ꯆꯥꯒꯨꯝꯕꯤ ꯍꯦꯟꯊꯣꯏꯕꯤ ꯑꯩ ꯅꯪꯒꯤ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯅ ꯅꯪꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯍꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦꯗꯣ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏꯕꯤ ꯅꯪ ꯃꯊꯪ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯛꯈꯣꯀꯣ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯈꯤꯁꯤꯀꯣ ꯕꯕꯥ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯪꯒꯣꯟ ꯑꯣꯏꯕꯤꯌꯨꯀꯣ ꯕꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯒꯦ
나사모 ꯆꯠꯆꯔꯒꯦ 바바. 바바기 헨토이비 능 아묵다디 할라코